Hanmada mayam panomapu James Agurjamna Kurumjari Matam Kuirabagi Tungda Manipur Tokliba Metang Homdagi Solva Erangshida Maramorakanda Net Tinkibadagi Diamond TV su net Yaudabana Maramorakanda Thama Krena Miam Dagi Laptok Charuredubu Tangai for the TV channel Moevanina Amadi Quina Awanagi Mating the Su Ayamba Miam Hena Kambire Diamond TV na Humanitarian Service Sama Satarakpa Adu internet yaudabadagi akhoi donor sing pau phono bangamdaba adu makudong chadaba kyamarum lening ei chirak asida koi awana sing na mateng khara pangnana bagi ai mami khara panjarake Australia Australia da leba Australia Manipuri akhoi Global Manipur Federation haidana Australia da leba timamana lupali sing marfuma thoika chanipan ga kunga manga pibire aduga Goa da leba Manipuri Meitei Association Gama haina khangnaba akhoi Naucha Hire Kangnare, a quisi Thangjam Naucha, my Tim Haibitare, Mana, or Pibirak 25,000 Pibire, Naduga, a quigi Australia, the Labation Miam, and a Kambira Diamond Tivida, Yamna Sarugaba, Madame Sarubala, Aduga, Makwina Luchingaga, Madame Indira, Makwina Luchinka, 81,000. 825 rupees Masim Shokoida Pibire, Maduga Masikatana, a quick Pibirakasi, Borkola, Manipurigao. Simaruguri Assam dagi miam hena khangbiraba empty now haidana aina uchakiba ngang amakoi makong accident obdagi yor happa ngang magi su YouTube ama adum chalai jabani Assam dagi aduga yamba yamdaba makoi lekai adukoi meitei lekai haijaba dai adudagi lupali singmanga Priyadarshini na khoi chiraba tanpam ji dai tare lupali singmanga manga anirak ma khoida diamond gi oyu haidana mateng pangbirakpa aduga masikhakta natana Delhi da leiba Niranjan Sapam na Magisho Awana the Mating Pangpiko and Lupalising anima Bibire Gormohan Sharma Quigi Tawala Liba Gasinasu Yamayam double polising Matum Bibire Net Yadaban more quick Karima the Pau Pono the Nimi Mating Pang the Badu Hari was Sampam Sing Lupalakamaga Karahan Basi Relief Camp Sing the Quaidigi Hena Quigi Chaba Tapawala Galeba Kazitang Madu the Quiking Jarakan the Ching Beck Marimahado or Sokoi Tinanaba Awara Pakar the Sokoi Tinanaba Yamakan Honazari Aduga Diamond Donors Hek Net Yabaga Hanagumna Adumiang Mateng Pangosodum Togzagani Maraxia Diamond Donors K Tim da Quigi family Teret you may chakwi Yabudagi Lupalising Ohuma Diamond Donors Ki Tim the Skisu Tim the Gishoquina Masi Awana Jozukiwina Kodakiba Mateng Pangzakre Aduga Diamond TV Miam in a Kambire Channel State Hamaleb Lomatung the Quitam Natam Mohozerga Awana, the Quidi based over humanitarian service, Tongaton Bawana, kidney failure, cancer, Navakot, Mayam, see the Quichang Silagapamiam in a Kambire, Adumaxang Sinjake, Duga, Lebacuba, Asimlava, Tamtiraba Todosida, Yam the Yangna, Nakananimaki, Afava solution Poroktan Hena, Afava, Hanagum Ing the Tamna Leva Dugumba, Numinamalako, additional Habadu, Tabung Maputa Shambi, Maputa Sunija Bogolina, Aquipuna Sansin Minasi, Oanagi Mateng Pang Minasi, Ponamapu, Haangjare.